ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯦꯟ ꯐꯥꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯨꯡꯁꯤꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯕꯣꯛꯀ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯝꯊꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯁꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯁꯨ ꯑꯄꯣꯛꯄꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯂꯝꯗꯥꯏꯗ ꯄꯤꯕꯤꯔꯝꯕ ꯃꯍꯩ ꯈꯔꯕꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯤꯅ ꯀꯤꯅꯔꯕ ꯂꯥꯏꯔꯦꯟ ꯐꯥꯕꯒꯤ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯅꯧꯅ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯅ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯌా ꯂꯣꯏꯅꯅꯤꯡꯗꯦ, ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡ ꯊꯦꯡꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯔꯕꯁꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯅꯨꯡꯁꯤꯔꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯄꯥꯈꯠꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯨꯡꯁꯤꯔꯩ! ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯝꯇ ꯈꯤꯇ ꯊꯨꯅ ꯊꯣꯛꯄꯤꯔꯛꯎꯕ!" ꯅꯨꯡꯁꯤꯔꯩ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯨꯗ ꯇꯥꯗ꯭ꯔꯦ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕ ꯃꯥꯜꯂꯤꯅꯦꯍꯦ, ꯂꯩꯔꯝꯃꯨꯀꯣ, ꯏꯕꯣꯛ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯣꯛ ꯇꯝꯄꯥꯛꯇꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ "ꯍꯩꯃ, ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯅꯨꯄꯤ ꯑꯃ ꯄꯥꯈꯠꯅ꯫ "ꯏꯟꯗꯣꯟ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯇ ꯂꯥꯏꯔꯦꯟ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯨꯡꯁꯤꯔꯩꯗꯣ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯖꯔꯨꯒꯦ, ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ." ꯃꯕꯣꯛꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯧꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯔꯩꯒꯤꯗꯤ ꯑꯍꯥꯟꯕ ꯅꯠꯇꯦ, ꯍꯧꯅꯁꯥꯅꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯍꯪꯂꯛꯏ ꯃꯌꯥꯝꯗ꯫ "ꯏꯅꯦ, ꯂꯥꯏꯔꯦꯟꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ? ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩ ꯍꯥꯏꯕ ꯈꯪꯉꯛꯄꯅꯣ?" ꯅꯨꯄꯤꯗꯨꯅ ꯄꯥꯈꯠꯅ, "ꯕꯦꯝꯃ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ꯫ ꯌꯨꯝꯊꯛꯁꯤꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯈꯩ ꯆꯠꯂꯤꯕ, ꯊꯑꯣꯏꯅ ꯌꯦꯡꯉꯁꯨ ꯑꯃꯨꯛ ꯎꯗꯦ꯫ ꯑꯗꯒꯤ ꯃꯈꯣꯜ ꯍꯧꯅꯁꯨ ꯈꯣꯡꯉꯤꯕ, ꯌꯥꯔꯗꯤ ꯈꯤꯇ ꯊꯨꯅ ꯆꯠꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯔꯩ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯡꯁꯤꯔꯩꯅ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯦ, ꯃꯥꯃ, ꯃꯌꯥꯝ ꯈꯤꯇ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯦꯟꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯏ, ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩ, ꯌꯥꯝꯅꯁꯨ ꯁꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ." ꯃꯌꯥꯝꯗꯣ ꯈꯔ ꯂꯥꯞꯅ ꯂꯩꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯌꯨꯝꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯄꯥꯏꯊꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯏꯁ, ꯏꯃꯥꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ! ꯑꯃꯨꯛꯇ ꯃꯤ ꯑꯍꯨꯝꯗꯤ ꯄꯨꯂꯞ ꯌꯣꯠꯄ ꯉꯝꯒꯅꯤ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯠꯇꯦ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯅꯣꯃꯤ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯗ꯫ ꯅꯍꯥꯟꯁꯨ ꯃꯅꯤꯡꯗ ꯂꯥꯏꯔꯦꯟ ꯂꯩꯔꯝꯕꯗꯣ, ꯄꯥꯛꯅ ꯆꯠꯂꯨ ꯌꯥꯗꯗꯅ ꯑꯍꯤꯡꯗꯨꯃ ꯑꯗꯨꯋꯥꯏꯒꯤ ꯃꯤꯁꯤꯡꯗ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯦ ꯃꯄꯥꯟꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯂꯣ?" ꯑꯍꯜ ꯑꯃꯅ ꯇꯞꯅ, "ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯗ, ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯑꯗꯨꯝ ꯆꯠꯆꯈꯤꯅꯤ꯫ ꯅꯨꯡꯁꯤꯔꯩꯁꯦ ꯂꯥꯏꯔꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯍꯩꯕꯅꯤ, ꯑꯇꯩ ꯃꯇꯥꯡꯒꯤꯗꯤ ꯈꯪꯗꯦ." ꯁꯣꯝꯗ ꯅꯨꯡꯁꯤꯔꯩꯁꯨ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯎꯔꯕꯁꯨ ꯅꯨꯡꯁꯤꯔꯩꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯡꯁꯤꯔꯩ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯦ? ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯨꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯌꯥꯕ? ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯌꯨ?" ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯅꯨꯡꯁꯤꯔꯩ ꯃꯈꯥ ꯇꯥꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯏ꯫ "ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ ꯍꯥꯏꯌꯨ? ꯀꯩꯅꯣ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯌꯥꯔꯦ." "ꯍꯩꯃ, ꯀꯔꯤꯒꯤꯅꯣ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯃꯔꯩ ꯌꯥꯝ ꯇꯧꯏꯅ꯫ ꯅꯪꯒꯤ ꯀꯔꯤ ꯆꯥꯛ ꯊꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯈꯨꯝꯃꯨ." ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ "ꯑꯩꯕꯨ ꯆꯥꯕ ꯊꯛꯄ ꯀꯩꯝꯇ ꯐꯪꯗꯕ ꯊꯤꯕꯨꯡ ꯂꯥꯎꯗꯧꯅ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ, ꯑꯩ ꯆꯠꯈꯤꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯒꯅꯤ. ꯑꯩꯗꯤ ꯏꯁꯥꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯆꯕꯅꯤ." ꯅꯨꯡꯁꯤꯔꯩꯗꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯦ, ꯀꯩꯅꯣ ꯁꯤꯒꯤ ꯂꯥꯏꯔꯦꯟꯁꯤꯗꯤ? ꯂꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯗꯦ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯕ ꯋꯥꯗꯧꯔꯤꯗ." ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯀꯔꯤꯕ? ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯣ ꯐꯔꯦ. ꯑꯩꯉꯣꯟꯗꯗꯤ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯕꯅꯤꯅ ꯑꯩꯁꯨ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ." "ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯀꯗ꯭ꯔꯥ?"
ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯑꯩꯅ ꯋꯥꯍꯪ ꯍꯪꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏꯅꯤ. ꯀꯔꯤꯅꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯕꯣ? ꯖꯒꯣꯏ ꯇꯝꯗꯅ ꯐꯤ ꯁꯥꯕ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤꯔꯩ ꯇꯞꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯥꯏꯕ ꯑꯣꯏꯔꯝꯃꯦ. ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕꯅꯤ. ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯣꯠꯅꯖꯕꯅꯤ. ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯃꯥꯏꯊꯣꯡ ꯍꯟꯖꯤꯟꯈꯤ. ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯅꯨꯡꯁꯤꯔꯩꯅ ꯁꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯔꯣ. ꯉꯥꯏꯔꯤꯕ ꯃꯤꯌꯥꯝꯁꯦ ꯋꯥꯅꯔꯦ. ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯤꯌꯦ. ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ. ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯥꯏ ꯄꯥꯇ ꯉꯥ ꯐꯥꯕ ꯂꯥꯛꯄꯗ ꯍꯦꯛꯈꯤꯕ ꯂꯝꯕꯤꯗ ꯁꯥꯠꯂꯝꯕ ꯂꯩꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩꯅꯤ. ꯑꯩ ꯃꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ. ꯅꯨꯡꯁꯤꯔꯩ ꯃꯆꯤꯟꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤ. ꯑꯁ ꯂꯣꯏꯔꯦꯍꯦ. ꯂꯩ ꯑꯃꯈꯛꯀꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯤꯛꯈ꯭ꯔꯦ. ꯁꯤꯕꯨ ꯂꯥꯏꯅꯤ. ꯇꯟꯗ꯭ꯔꯣ ꯋꯥꯗ꯭ꯔꯣ? ꯋꯥꯡꯈ꯭ꯔꯕ ꯌꯨꯝꯊꯛꯁꯤꯗ ꯀꯥꯔꯒ ꯂꯩ ꯃꯆꯥ ꯑꯃꯈꯛ ꯂꯧꯕ ꯂꯥꯛꯏꯗꯨꯕꯣ? ꯅꯨꯡꯁꯤꯔꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯝꯃꯤ. ꯏꯕꯦꯝꯃ ꯂꯤꯛꯄꯒꯤ ꯅꯠꯇꯦ. ꯃꯔꯝ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯦ. ꯍꯣꯏ ꯐꯔꯦ. ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯑꯩ ꯑꯃꯨꯛꯇ ꯄꯥꯎ ꯇꯝꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩꯗꯣ ꯄ꯭ꯔꯞ ꯊꯣꯔꯛꯏ. ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯏꯅꯣꯝꯆꯥ, ꯉꯁꯥꯏ ꯄꯥꯠ ꯆꯠꯄꯗ ꯄꯥꯠ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩ ꯑꯃꯒ ꯍꯦꯛꯂꯛꯄ꯭ꯔꯣ? ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯕꯨ ꯉꯁꯥꯏ ꯂꯩ ꯍꯦꯛꯄ꯭ꯔꯅꯦ? ꯍꯦꯛꯇꯦꯗ. ꯑꯩ ꯍꯦꯛꯇꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯍꯥꯏꯔꯛꯏ. ꯑꯣ ꯕꯦꯝꯃ, ꯉꯁꯥꯏꯗꯣ ꯏꯆꯥ ꯅꯨꯄꯤꯅꯗꯤ ꯍꯦꯛꯈꯤꯕꯅꯤ. ꯑꯩ ꯎꯍꯧꯏ. ꯑꯣ ꯐꯔꯦ. ꯑꯗꯨꯗꯤ ꯂꯥꯏꯔꯦꯟꯁꯤꯅ ꯂꯥꯛꯏꯁꯦ ꯃꯗꯨꯒꯤ ꯂꯩꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏ. ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ. ꯐꯔꯦꯅꯤꯅꯦꯁꯦ ꯍꯥ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯈꯨꯠ ꯅꯁꯥꯁꯦ ꯌꯥꯝꯅ ꯌꯥꯎꯏ. ꯀꯩꯗꯧꯕꯒꯤ ꯍꯦꯛꯎꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯌꯨꯝꯗ ꯍꯧꯔꯤꯕ ꯂꯩ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ. ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯩꯔꯒ ꯐꯨꯒꯦ ꯇꯧꯕꯗ ꯅꯨꯡꯁꯤꯔꯩꯅ ꯏꯅꯣꯝꯆꯥ, ꯑꯉꯥꯡꯅꯤ ꯈꯪꯗꯗꯅ ꯇꯧꯔꯤꯅꯤ. ꯑꯗꯣ ꯌꯥꯔꯅꯤ, ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯔꯅꯨ. ꯑꯍꯦꯟꯕ ꯆꯥꯛꯊꯥꯛ ꯀꯩꯝꯇ ꯄꯥꯝꯗꯦ ꯍꯥꯏ. ꯂꯩ ꯑꯗꯨ ꯈꯛꯇ ꯂꯧꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏ. ꯑꯗꯨꯕꯨ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯒꯦ. ꯑꯗꯨꯒ ꯂꯩꯗꯨ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏ. ꯃꯌꯥꯝ ꯑꯗꯨꯅ ꯐꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ. ꯍꯥꯏꯌꯨ ꯌꯥꯗꯗꯅ ꯅꯨꯃꯤꯠ ꯅꯤನಿ ꯍꯨꯝꯅꯤꯒ ꯑꯗꯨꯝ ꯂꯩꯔꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯅꯨꯡꯁꯤꯔꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯍꯣꯏꯅꯦ, ꯑꯗꯣ ꯃꯥꯁꯦ ꯍꯥꯏꯅꯤꯡꯕ ꯈꯔꯁꯨ ꯂꯩꯔꯤ ꯍꯥꯏ. ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯊꯣꯛꯂꯨꯈꯤꯒꯦ. ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯋꯥꯈꯜ ꯏꯪꯅ ꯂꯩꯍꯧꯔꯦ. ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯉꯥꯡꯅꯍꯧꯏ. ꯅꯍꯥꯟ ꯅꯣꯡꯃꯗꯤꯅꯦ, ꯃꯅꯤꯡꯒꯤ ꯏꯕꯦꯇꯣꯟ ꯍꯣꯏꯗ ꯂꯥꯏꯔꯦꯟ ꯆꯪꯕꯗꯣ, ꯑꯁ ꯑꯃꯨꯛ ꯃꯥꯡ ꯑꯃꯨꯛ ꯃꯁꯛ ꯎ ꯇꯧꯔ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯑꯃꯗ ꯌꯦꯡꯍꯜꯂꯦ. ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ, ꯐꯖꯅ ꯃꯨꯟꯅ ꯈꯪꯕ ꯑꯃꯗ ꯌꯦꯡꯍꯜꯂꯨ, ꯐꯥꯒꯤ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯅ. ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯌꯥ ꯍꯩꯇ ꯃꯥꯜꯂꯤ. ꯍꯦꯛꯇ ꯂꯥꯏꯔꯦꯟ ꯑꯗꯣ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯏꯪꯈꯣꯜ ꯅꯨꯡꯗꯣ ꯁꯨꯔꯨ ꯂꯩꯗꯅ ꯇꯧꯈꯤꯕꯗꯣ. ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯦꯟꯅ ꯍꯥꯠꯀꯦ ꯇꯧꯗꯅ ꯐꯅ ꯀꯨꯏꯅ ꯑꯅꯥꯕ ꯑꯣꯏꯗꯅ ꯂꯩꯈꯤꯗꯥꯏ. ꯅꯨꯡꯁꯤꯔꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯥꯗꯤ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯁꯦ ꯁꯨꯅ ꯈꯪꯕ ꯃꯥꯜꯂꯤ. ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯀꯨꯏꯅꯁꯨ ꯆꯪꯗꯦ. ꯑꯃꯨꯛꯁꯨ ꯍꯜꯂꯛꯇꯦ ꯃꯥꯅ ꯇꯧꯕꯁꯤꯗꯤ. ꯃꯌꯥꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯅꯨꯡꯁꯤꯔꯩꯁꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯁꯤꯕꯨ ꯂꯥꯏꯔꯦꯟꯁꯤꯅ ꯈꯨꯝꯕꯗ ꯇꯥꯗꯦ. ꯑꯁꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯔꯣ? ꯑꯍꯜ ꯃꯌꯥꯝ ꯑꯗꯨꯅ ꯍꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦꯍꯦ. ꯂꯥꯏꯅꯤꯅꯦ, ꯁꯥꯎꯕ ꯇꯥꯔꯦꯅꯦ. ꯂꯥꯏꯔꯦꯟ ꯍꯥꯏꯕꯁꯦ ꯂꯥꯏꯅꯤ, ꯁꯥꯊꯤꯈ꯭ꯔꯕ. ꯃꯣꯏꯅ ꯋꯥ ꯉꯥꯡꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯉꯝꯂꯣꯏ. ꯌꯦꯡꯉꯨ, ꯃꯃꯤ ꯁꯥꯃꯤꯅꯤ ꯎꯔꯤꯁꯦ. ꯂꯥꯡꯒꯅꯨꯀꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦ. ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯔꯩꯒ ꯂꯥꯏꯔꯦꯟꯅ ꯑꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ. ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯌꯥꯝ ꯀꯨꯏꯊꯕꯗꯤ ꯌꯥꯔꯣꯏ. ꯁꯣꯝꯅ ꯄꯨꯒꯗꯕꯁꯦ ꯂꯩꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ? ꯀꯔꯤ ꯑꯇꯣꯞꯄ ꯂꯩꯔꯤꯒꯦ? ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯇꯦ. ꯂꯩ ꯑꯗꯨ ꯈꯛꯇꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤ. ꯂꯩ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯥꯝꯕ ꯂꯩꯅꯤ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯟꯅ ꯍꯥꯏꯔꯒ ꯍꯦꯛꯄꯗ ꯑꯩꯅ ꯀꯔꯤꯃꯇ ꯑꯊꯤꯡꯕ ꯂꯩꯇꯦ. ꯄꯥꯠꯀꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯂꯩ ꯍꯧꯔꯤꯕ ꯃꯐꯝ ꯑꯩꯒꯤ ꯃꯐꯝꯅꯤ. ꯑꯩꯅ ꯄꯥꯝꯖꯕ ꯃꯐꯝꯅꯤ. ꯉꯁꯤꯅ ꯑꯍꯥꯟꯕ ꯀꯣꯏꯔꯛꯄꯅꯤ
ꯄꯥꯠ ꯃꯄꯥꯟꯗꯨꯗ꯫ ꯑꯦ ꯂꯣꯏꯔꯦꯍꯦ, ꯄꯥꯠꯇꯕꯨ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯀꯣꯏꯔꯤꯕ? ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯑꯆꯤꯛꯄ ꯃꯐꯝꯗ ꯆꯠꯆꯔꯤꯕ꯫ ꯄꯥꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯟꯒꯤꯗꯤ ꯌꯥꯝꯅ ꯄꯥꯝꯕ ꯃꯐꯝꯅꯤ꯫ ꯏꯁ, ꯄꯥꯈꯪꯅꯤ ꯀꯥꯏꯅ, ꯂꯣꯏꯔꯦꯍꯦ, ꯂꯥꯏꯅꯕꯨ ꯄꯥꯈꯪꯅꯤ꯫ ꯑꯦ ꯀꯔꯤꯑꯕ? ꯅꯨꯡꯁꯤꯔꯩ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯈꯨꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ, ꯅꯍꯥꯟꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ, ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯩꯅ, ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯂꯩꯁꯦ, ꯑꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯁꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ, ꯂꯩꯁꯦ ꯂꯧꯕꯤꯔꯣ, ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ, ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯤꯅꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯁꯤꯒꯤ ꯂꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣꯝꯇꯗꯤ ꯄꯤꯔꯛꯎꯗꯅ, ꯁꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯗꯤ ꯈꯪꯉꯔꯣꯏ꯫ ꯈꯪꯗꯦ, ꯄꯤꯅꯤꯡꯕ ꯑꯃ ꯄꯤꯌꯨ꯫ ꯅꯨꯡꯁꯤꯔꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ, ꯅꯍꯥꯟꯈꯩꯒꯤ ꯂꯥꯏꯔꯦꯟꯁꯤꯡꯗꯨꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯁꯦ ꯀꯕꯣꯛꯀꯨꯝꯕ ꯑꯆꯥ ꯑꯊꯛ ꯍꯩ ꯔꯥ ꯄꯤꯔꯁꯨ ꯑꯃꯨꯛ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯊꯤꯕꯣꯡ ꯂꯥꯎ ꯃꯥꯟꯕ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯃꯁꯦ ꯑꯩꯗ ꯌꯥꯝꯅ ꯉꯥꯎꯕ ꯃꯥꯜꯂꯦ, ꯑꯩꯒꯤ ꯅꯥꯆꯣꯝꯕꯁꯦ ꯑꯣꯏꯅ ꯄꯤꯈ꯭ꯔꯒꯦ, ꯑꯗꯨꯒ ꯁꯠ ꯁꯠ ꯆꯠꯍꯟꯈ꯭ꯔꯒꯦ꯫ ꯁꯦ ꯑꯩꯒꯤ ꯅꯥꯆꯣꯝꯁꯦ ꯈꯔꯗꯤ ꯈꯨꯏꯔꯦ, ꯉꯁꯥꯏ ꯑꯌꯨꯛꯀꯤꯅꯤ, ꯁꯤ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯔꯥꯎꯅ ꯂꯧꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯖꯤꯔꯤ ꯖꯤꯔꯤ ꯀꯨꯝꯈ꯭ꯔꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯗ ꯅꯥꯁꯣꯟ ꯄꯤꯛꯏ, ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯤꯁꯤꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯍꯤꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯑꯗꯤ? ꯏꯟꯗꯣꯝꯆꯥ ꯀꯩꯁꯨ ꯇꯧꯔꯨꯏ, ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯍꯔꯥꯎꯅ ꯑꯉꯝꯕ ꯃꯃꯜ ꯈꯔ ꯄꯤꯔꯦ, ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯃꯨꯛ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯦꯡꯈ꯭ꯔꯦ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯕꯨ ꯌꯧꯒꯗꯧꯔꯦ꯫ ꯅꯨꯡꯁꯤꯔꯩꯅ ꯃꯕꯣꯛꯇ, ꯑꯁ ꯑꯕꯣ, ꯉꯁꯤꯒꯤ ꯂꯥꯏꯔꯦꯟꯗꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ, ꯅꯍꯥꯟꯈꯩꯒꯤꯒ ꯃꯥꯟꯅꯗꯦ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯑꯁ ꯈꯪꯗꯦ, ꯃꯑꯣꯡ ꯑꯃꯅꯤ, ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ, ꯋꯥ ꯈꯣꯡꯉꯥꯡꯒꯗꯤꯅꯦ ꯂꯥꯏꯒ ꯃꯥꯟꯖꯗꯦ, ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯗꯧꯅ ꯋꯥ ꯉꯥꯡꯉꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯃꯆꯤ ꯃꯆꯤꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯦꯟ ꯆꯪꯂꯝꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯑꯁ ꯑꯩꯗꯤꯅꯦ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ, ꯐꯅ ꯀꯨꯏꯅꯗꯤ ꯇꯨꯝꯗꯦ, ꯑꯩ ꯑꯃꯨꯛ ꯃꯊꯛꯇ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ, ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯋꯥꯃꯟꯕꯗꯨꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ, ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯩꯕꯅꯦ ꯃꯤ ꯅꯨꯡꯁꯤꯔꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ, ꯑꯋꯥꯃꯟꯁꯨ ꯃꯟꯇꯤꯛꯅꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯊꯪꯅꯕ ꯈꯨꯜꯗꯅꯦ ꯃꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ, ꯃꯃꯤꯡ ꯑꯗꯨ ꯀꯥꯎꯔꯤꯅꯤ꯫ ꯑꯣ ꯃꯥꯏꯕ ꯈꯤꯂꯦꯟ, ꯑꯣ ꯃꯥꯏꯕ ꯈꯤꯂꯦꯟ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ, ꯍꯩꯅ ꯃꯔꯣꯜ ꯑꯃ ꯍꯩꯇ꯭ꯔꯤꯕ, ꯑꯋꯥꯃꯟꯅ ꯌꯥꯝꯃꯤꯕ, ꯍꯩꯇꯕꯅꯤ ꯃꯗꯨ, ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ, ꯁꯛꯅ ꯃꯔꯣꯜ ꯑꯃ ꯀꯝꯕꯣꯡ ꯆꯥꯔꯒ ꯐꯥꯏꯕ ꯑꯃꯥꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩꯅ ꯂꯥꯏꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯩꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯊꯪꯅꯕ ꯈꯨꯜꯗ ꯋꯥꯔꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯃꯆꯥ ꯂꯥꯏꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯃꯗꯨ ꯌꯥꯝꯅ ꯍꯩ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯗꯥꯗꯥ ꯐꯖꯅ ꯍꯩꯕꯅꯤꯍꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ, ꯅꯍꯥꯟꯃꯨꯛ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯗꯣ ꯂꯪꯐꯩ ꯆꯠꯄꯗ ꯂꯥꯏꯔꯦꯟ ꯊꯦꯡꯅꯗꯅ ꯌꯥꯝ ꯊꯤꯅ ꯂꯥꯏꯆꯨꯗꯨꯅ ꯐꯅ ꯀꯨꯏꯅ ꯅꯥꯕꯗꯣ, ꯃꯥꯒꯤ ꯃꯥꯏꯕ ꯃꯤꯇꯣꯡ ꯍꯥꯏꯗꯨꯅ ꯀꯌా ꯀꯨꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯂꯥꯏ ꯈꯨꯔꯨꯝꯃꯤꯅꯦ ꯍꯥꯏꯕꯅꯤ, ꯑꯋꯥꯃꯟꯁꯨ ꯇꯥꯈꯩ ꯂꯧꯕ, ꯃꯗꯨ ꯃꯤꯗꯣ ꯑꯩ ꯈꯪꯉꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯃꯤꯡꯗꯨꯕꯨ ꯀꯥꯎꯔꯦꯅꯦ꯫ ꯑꯁ ꯃꯗꯨꯗꯤ ꯍꯩꯍꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏꯔꯦꯟꯒ ꯂꯩꯇꯥꯏꯅꯔꯝꯕꯗꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯖꯔ ꯖꯔ ꯍꯟꯊꯩ, ꯌꯥꯝ ꯍꯩ ꯍꯥꯏꯕ꯫ ꯑꯋꯥꯃꯟꯁꯨ ꯀꯩꯝꯇ ꯃꯟꯇꯤꯛꯅꯗꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯡꯁꯤꯔꯩ ꯀꯧꯕꯅꯤ, ꯃꯥꯒꯤ ꯑꯄꯣꯛꯄꯗꯣ ꯑꯩꯈꯣꯏꯒ ꯈꯔ ꯈꯔ ꯇꯤꯟꯅꯩ, ꯌꯥꯝ ꯐꯕꯅꯤ, ꯄꯥꯝꯃꯨꯏ ꯃꯥꯅ ꯂꯩꯈꯤꯗꯕꯁꯦ, ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯁꯨꯝ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯃꯐꯝꯗꯁꯨ ꯌꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯤꯇꯣꯡ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ, ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯃꯨꯕꯤꯅ ꯍꯦꯛ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥ, ꯃꯥꯏꯕꯒꯤ ꯊꯕꯛꯁꯤꯗꯅꯦ ꯐꯥꯒꯤ ꯇꯧꯕꯤꯅꯨꯀꯣ, ꯅꯍꯥꯟꯃꯨꯛꯁꯨ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯥꯏꯕꯅ ꯅꯩꯊꯦꯛꯄꯤꯔꯛꯇꯅ ꯁꯤꯒꯦ ꯇꯧꯕꯗꯣ, ꯃꯗꯨ ꯈꯪꯕꯤꯌꯨꯀꯣ꯫ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯤ, ꯑꯩꯅꯗꯤꯅꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ, ꯐꯖꯅ ꯍꯩꯇ꯭ꯔꯗꯤ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ, ꯂꯣꯠꯄ ꯌꯥꯕ ꯍꯨꯔꯥꯟꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯕ ꯃꯁꯤ꯫
ꯁꯦꯡꯅꯅꯦ ꯍꯩ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯁꯤꯅ ꯃꯃꯤꯠꯃꯛꯅ ꯂꯣꯏꯅ ꯎꯒꯗꯧꯔꯤꯕꯅꯤ ꯍꯣ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯇꯥꯏꯅꯔꯒꯅꯦ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯍꯩꯇꯕꯒꯤꯅꯦ ꯈꯟꯗꯣꯛꯄꯤꯌꯨ ꯃꯤꯇꯣꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯇꯣꯡꯕ ꯃꯃꯤꯠꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯤꯗꯥꯛꯐꯨ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯂꯛꯏ ꯇꯃꯨꯕꯤꯅ ꯍꯣꯏꯃ ꯁꯤꯔꯦ ꯍꯩ ꯅꯆꯤꯟꯗꯨꯗ ꯄꯥꯜꯂꯝꯃꯗꯤ ꯐꯒꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯆꯕꯦꯡ ꯆꯕꯦꯡ ꯍꯦꯛ ꯉꯥꯡꯉꯗꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯁꯤꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯃꯤꯆꯪ ꯆꯪꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯅꯄꯥꯝ ꯌꯧꯅꯤꯡꯕ꯭ꯔꯣ ꯅꯪ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ ꯇꯃꯨꯕꯤ ꯋꯥꯒ ꯑꯝꯇ ꯈꯨꯝꯗꯦ ꯏꯃꯨꯡꯗ ꯁꯦꯛ ꯁꯦꯛꯇꯅ ꯆꯪꯈ꯭ꯔꯦ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯑꯣꯡꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯔ ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯧꯕ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤ ꯏꯀꯥꯏꯖꯩ ꯍꯩ ꯅꯪꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯕ꯭ꯔꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯂꯥꯟꯒꯦ ꯃꯤꯒꯤ ꯑꯍꯩꯕꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯍꯩ ꯃꯄꯥꯗꯨꯁꯨ ꯍꯩꯈ꯭ꯔꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣꯏꯌꯦꯕ ꯑꯗꯣ ꯇꯞꯅ ꯍꯥꯏꯁꯦ ꯍꯥꯏꯕ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯔꯦ ꯃꯥꯁꯨ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯕꯣ ꯍꯌꯦꯡꯗꯤ ꯑꯩ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ ꯍꯩꯃ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯏꯇꯣꯝꯇ ꯆꯠꯇꯣꯏꯅꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯂꯝꯕꯤꯗ ꯃꯇꯦꯛ ꯑꯃꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤ ꯑꯗꯨꯒ ꯃꯐꯝꯗꯤ ꯇꯣꯉꯥꯟꯅ ꯑꯩꯒ ꯅꯛꯅ ꯂꯩꯃꯤꯟꯅꯕꯁꯦ ꯃꯣꯏꯗꯤ ꯀꯤꯕ ꯍꯩꯅꯗꯕ ꯐꯥꯎꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯂꯥꯞꯅ ꯂꯩꯖꯔꯒꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯗꯣꯝꯗ ꯏꯁꯨꯅ ꯀꯗꯥꯏꯗ ꯐꯥꯗꯧꯔꯤꯕ ꯏꯕꯣ ꯃꯣꯏꯅ ꯃꯤ ꯈꯔ ꯌꯥꯝꯕꯅꯤꯅ ꯑꯆꯧꯕ ꯄꯥꯠꯂꯣꯝꯗ ꯆꯠꯆꯔꯅꯤ ꯑꯩꯗꯤ ꯃꯈꯥꯔꯣꯝꯒꯤ ꯄꯥꯊꯤ ꯈꯨꯝꯇꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯕꯦꯃꯥ ꯂꯥꯏꯔꯦꯟꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯒꯦꯔꯥ ꯏꯁꯨꯒꯤ ꯁꯤꯟꯐꯝꯁꯤꯅ ꯀꯅꯥꯝꯇꯅ ꯏꯁꯨꯕꯨ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ ꯀꯤ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕꯤ ꯑꯕꯣ ꯑꯩ ꯑꯔꯥꯟꯕ ꯃꯤꯒꯤ ꯃꯥꯡꯅꯅꯕꯗꯤ ꯇꯧꯈꯤꯗꯦꯗ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯄꯥꯕꯅ ꯁꯤꯟꯅꯕꯤꯔꯝꯕ ꯂꯥꯏꯋꯥꯁꯦ ꯄꯥꯕꯃꯛꯅꯤ ꯈꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏꯗ ꯈꯔ ꯂꯩꯔꯗꯤ ꯑꯩꯁꯨ ꯏꯆꯥ ꯏꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯌꯥꯔꯅꯤ ꯏꯕꯣꯛꯅꯒ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯗ ꯏꯕꯣ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯈꯔ ꯅꯧꯔꯤ ꯅꯣꯡꯃꯩ ꯑꯃꯗꯒꯤ ꯑꯩꯁꯨꯅꯦ ꯏꯆꯥ ꯏꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯝꯃꯗꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯁꯦꯕꯣ ꯑꯗꯨꯛ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯁꯤꯕꯨ ꯃꯕꯣꯛꯅ ꯅꯣꯛꯂꯒ ꯏꯁ ꯑꯩꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯌꯨꯝꯊꯛꯇ ꯀꯥꯔꯝꯕ ꯂꯥꯏꯔꯦꯟꯗꯨꯗꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯃꯥꯒꯤ ꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯛꯂꯒ ꯃꯊꯟꯇ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯅ ꯀꯩꯅꯣ ꯑꯩꯅꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯀꯩꯅꯣ ꯀꯣꯅꯨꯡꯒ ꯑꯝꯇ ꯆꯪꯉꯛꯑꯔꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯨꯛ ꯄꯣꯛꯈꯥꯏꯈꯩ ꯄꯤꯖꯔꯛꯑꯕ꯭ꯔꯕ ꯁ꯭ꯋꯥꯏꯗ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯅꯣꯏꯁꯤꯅ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯗꯣ ꯉꯥꯏꯔꯦ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯅ ꯆꯥꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯅꯤꯔꯒ ꯆꯥꯕꯒ ꯍꯩꯅꯖꯗꯦ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯣꯏꯁꯦ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯃꯣꯏ ꯃꯁꯥꯅ ꯈꯪꯅ ꯑꯩꯈꯣꯏꯗ ꯀꯠꯀꯗꯕꯅꯤ ꯑꯗꯨ ꯈꯪꯗ꯭ꯔꯗꯤ ꯅꯝꯐꯨꯗ ꯂꯧꯔꯒ ꯆꯥꯕ ꯇꯥꯕ ꯑꯇꯣꯞꯄ ꯂꯥꯏꯔꯦꯟ ꯃꯇꯥꯎ ꯈꯔꯁꯨ ꯖꯔ ꯖꯔ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯨꯝꯃꯦ ꯅꯝꯗꯅ ꯂꯧꯔꯒ ꯆꯥꯒꯗꯕꯅꯤ ꯃꯁꯥꯅ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯧ ꯇꯥꯃꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯉꯥꯏꯍꯥꯛꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯇꯧꯕꯅꯤ ꯅꯣꯏꯁꯤꯗꯤ ꯌꯥꯝꯅ ꯂꯥꯡꯉꯦ ꯆꯔꯥꯡꯅꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯅ ꯂꯥꯏꯔꯦꯟ ꯑꯃꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯤꯗ ꯂꯥꯡꯉꯒ ꯅꯨꯡꯉꯥꯏꯖꯕ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯅ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯏꯔꯦꯟꯗꯨ ꯁꯠ ꯂꯥꯎꯅ ꯃꯤ ꯑꯣꯟꯊꯣꯔꯛꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯁꯨ ꯁꯠ ꯁꯠ ꯂꯥꯎꯅ ꯃꯤ ꯑꯣꯟꯊꯣꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯏꯔꯦꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯦꯖꯤꯗꯒꯤ ꯅꯥꯆꯣꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯥꯆꯣꯝꯗꯨꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯏꯇꯥꯎꯅ ꯌꯥꯝ ꯁꯥꯎꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯈꯤꯕ ꯂꯩꯗꯨꯗꯤ ꯅꯠꯇꯦꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯠꯇꯦ ꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯥꯈꯪ ꯑꯣꯏꯔꯝꯗꯕꯁꯤ ꯆꯥꯛꯈ꯭ꯔꯦꯗ ꯂꯥꯏꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯦꯝꯅ ꯋꯥ ꯉꯥꯡꯗꯕꯁꯨ ꯌꯥꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯂꯩ ꯅꯥꯆꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯃꯃꯤꯡꯗꯨꯅ ꯅꯨꯡꯁꯤꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯄꯦꯗ꯭ꯔꯦꯡ ꯄꯦꯗ꯭ꯔꯦꯡ
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯄꯤꯛꯊꯅ ꯃꯆꯤꯟ ꯑꯗꯨ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯄꯩ ꯅꯨꯡꯁꯤꯔꯩꯒꯤ ꯃꯇꯧ ꯇꯝꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯂꯩ ꯑꯃꯈꯛꯀꯤꯗꯃꯛꯇ? ꯌꯨꯝꯊꯛꯇꯒ ꯀꯥꯗꯅ ꯇꯟꯗ꯭ꯔꯣ ꯋꯥꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯂꯤꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯤꯗꯤ ꯉꯥꯎꯔꯦꯗꯅ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯨꯡꯁꯤꯔꯩꯒꯤ ꯂꯥꯏꯋꯥꯅ ꯐꯥꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯗ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯁꯤꯔꯩꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯐꯖꯅ ꯈꯪꯉꯁꯨ ꯅꯣꯡꯃꯇ ꯂꯥꯏꯔꯦꯟ ꯑꯃꯗ ꯑꯋꯥꯕ ꯄꯤꯔꯒ ꯌꯥꯏ ꯂꯧꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯥꯗꯤ ꯌꯥꯝ ꯆꯝꯃꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯁꯥꯎꯔꯛꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯉꯥꯎꯖꯩ ꯈꯪꯉꯃꯛꯇꯗ ꯅꯣꯏꯒꯤꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ꯫ ꯉꯔꯥꯡꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯅꯣ ꯁꯤꯕꯣ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯤꯕꯨ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯈꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯩꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯦ ꯌꯥꯝꯅꯁꯨ ꯍꯩ ꯑꯗꯨ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯣ ꯑꯗꯨ ꯍꯥꯏꯌꯨꯗꯅ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯌꯥꯗ꯭ꯔꯦꯗ ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯔꯣꯏꯁꯦ ꯆꯠꯍꯧꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯔꯩ ꯑꯣꯏꯅ ꯎꯔꯛꯑꯒ ꯈꯨꯗꯥꯡꯒꯁꯦ ꯄꯥꯏꯔꯛꯑꯒ ꯀꯨꯟꯁꯤꯜꯂꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯠꯍꯧꯔꯁꯤꯀꯣ ꯃꯊꯟꯇ ꯊꯝꯕꯅ ꯐꯔꯦ ꯃꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯃꯇꯣꯝꯇ ꯅꯨꯡꯁꯤꯔꯩꯒꯤ ꯅꯥꯆꯣꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯡꯁꯤꯔꯩꯁꯨ ꯉꯥ ꯐꯥꯕ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕꯤ ꯈꯔ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯅꯪ ꯉꯥ ꯀꯗꯣꯝꯗ ꯐꯥꯗꯣꯏꯅꯣ? ꯑꯩꯗꯤ ꯃꯈꯥꯔꯣꯝꯗꯅꯤ ꯅꯣꯏꯗꯤ ꯀꯗꯣꯝꯗꯅꯣ? ꯑꯗꯣꯝꯗꯗꯤ ꯃꯐꯝ ꯌꯥꯝꯅ ꯄꯤꯛꯏ ꯑꯆꯧꯕ ꯄꯥꯠꯂꯣꯝꯗ ꯆꯠꯂꯨꯁꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯔꯩꯁꯨ ꯍꯥꯏꯗ꯭ꯔꯗꯤ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯩꯕꯨ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯄꯅꯤ꯫ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯈꯔꯁꯨ ꯅꯛꯄ ꯃꯈꯥꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯅꯨꯡꯁꯤꯔꯩ ꯅꯪꯗꯤ ꯂꯥꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯣ ꯂꯥꯏꯁꯤꯡꯗꯣ ꯃꯁꯛ ꯂꯣꯏ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯂꯦꯝꯕ꯭ꯔꯣ? ꯅꯨꯡꯁꯤꯔꯩ ꯅꯣꯛꯂꯒ ꯂꯣꯏꯅꯃꯛꯇꯤ ꯐꯖꯗꯦꯗ ꯍꯣꯏ ꯂꯦꯝꯕꯁꯨ ꯌꯥꯎꯋꯤ ꯂꯦꯝꯗꯕꯁꯨ ꯌꯥꯎꯋꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯗꯁꯨ ꯃꯁꯛ ꯊꯤꯕ ꯂꯩꯕ꯭ꯔꯣ? ꯌꯥꯝꯅ ꯊꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯍꯦꯟꯅ ꯐꯖꯕꯁꯨ ꯌꯥꯎꯋꯤ ꯈꯔ ꯍꯦꯟꯅ ꯂꯦꯝꯕ ꯑꯗꯒꯤ ꯈꯔ ꯂꯦꯝꯕ ꯋꯥꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯦꯝꯗꯕ? ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯅꯨꯡꯁꯤꯔꯩ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯈꯜ ꯃꯈꯜꯅꯤꯗ ꯑꯅꯝ ꯀꯟꯕꯁꯨ ꯌꯥꯎꯋꯤ ꯃꯕꯨꯛ ꯐꯕꯁꯨ ꯌꯥꯎꯋꯤ꯫ ꯑꯗꯣ ꯅꯪ ꯀꯤꯖꯗ꯭ꯔꯣ ꯑꯗꯨꯛ ꯆꯥꯎꯕ ꯂꯥꯏꯔꯦꯟꯁꯤꯡꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯍꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ? ꯀꯤꯖꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯏꯗꯤ ꯍꯥꯏꯖꯔꯒ ꯃꯉꯣꯟꯗ ꯐꯖꯅ ꯅꯣꯟꯖꯔꯒ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯀꯥꯏꯔꯨꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯔꯥꯟꯕ ꯇꯧꯒꯦꯁꯨ ꯈꯟꯗꯦ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯥꯏꯕꯪ ꯇꯣꯉꯥꯟꯕꯅꯤꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯣ ꯍꯪꯖꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯄꯤꯔꯗꯤ ꯃꯌꯥꯝꯁꯨ ꯈꯔ ꯐꯔꯦꯗꯅ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯂꯥꯏꯔꯦꯟꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯅ ꯀꯅꯥꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯅꯨꯡꯁꯤꯔꯩꯅ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯆꯠꯃꯤꯟꯅꯁꯤꯀꯣ ꯑꯩ ꯁꯣꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯏ ꯁꯣꯝꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯃꯊꯪꯗ ꯆꯠꯃꯤꯟꯅꯔꯁꯤ ꯑꯕꯣꯛꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯈꯔ ꯑꯅꯛꯄꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯆꯠꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯔꯩꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯃꯥꯅ ꯍꯣꯏ ꯍꯥꯏꯔꯛꯑꯗꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯌꯥꯔꯛꯑꯒ ꯀꯩꯗꯧꯔꯒꯦ ꯃꯤ ꯀꯩꯁꯨ ꯇꯧꯗꯕꯁꯤꯕꯣ? ꯑꯁ ꯍꯩꯅꯗꯤꯌꯦ ꯀꯤꯖꯩꯌꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯕꯨꯗꯤ ꯀꯧꯅꯩ ꯍꯥꯏꯕꯕꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯩꯅꯗꯦꯕ꯫ ꯑꯁ ꯀꯩꯁꯨꯗꯤ ꯇꯧꯗꯕꯅꯤꯍꯦ ꯅꯣꯏꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯃꯥꯒꯤ ꯏꯟꯁꯣꯠꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯐꯔꯦꯗ ꯏꯊꯟꯇ ꯑꯣꯏꯅ ꯁꯣꯜꯂꯒꯦ ꯏꯪꯅ ꯆꯤꯛꯅ ꯃꯤꯅ ꯀꯤꯔꯕ ꯍꯪꯒꯣꯏꯅꯔꯕ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯅꯝꯐꯨꯗ ꯃꯣꯏ ꯃꯔꯛꯇ ꯌꯥꯎꯗꯣꯏꯅꯣ? ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯊꯣꯛꯇꯦꯗ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯌꯥꯝ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯁꯨꯝ ꯃꯣꯏꯅ ꯀꯤꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯏꯟ ꯑꯗꯨ ꯊꯥꯔꯝꯃꯤ꯫
ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯉꯥꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ꯫ ꯏꯁꯤꯡ ꯈꯔꯁꯨ ꯄꯤꯠ ꯄꯤꯠ ꯂꯩꯕ ꯏꯁꯤꯡ ꯈꯣꯡꯂꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯂꯦꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯅꯍꯥꯟꯒꯤ ꯌꯨꯝꯊꯛꯇ ꯂꯩꯔꯝꯕ ꯂꯥꯏꯔꯦꯟꯗꯨ ꯖꯔ ꯖꯔ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ, ꯑꯩ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯥꯛꯆꯔꯤꯌꯦ"꯫ ꯅꯨꯡꯁꯤꯔꯩ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯦ, ꯀꯔꯤꯅꯣꯅꯦ? ꯁ꯭ꯋꯥꯏꯗꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯂꯩꯗꯨꯕꯨ ꯍꯧꯕ꯭ꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯒꯤ ꯃꯐꯝ ꯑꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯥ? ꯂꯥꯏꯔꯦꯟꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗꯨ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯤ ꯑꯃ ꯂꯥꯛꯏꯁꯦ ꯀꯔꯤ ꯂꯩꯒꯦ ꯐꯝꯃꯨ ꯈꯣꯠꯂꯨꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯃꯁꯦ"꯫ ꯅꯨꯡꯁꯤꯔꯩ ꯇꯞꯅ, "ꯀꯔꯤ ꯊꯕꯛꯀꯤ? ꯁ꯭ꯋꯥꯏꯗꯕꯨ ꯅꯍꯥꯟꯒꯤ ꯂꯩꯗꯣ ꯍꯧꯕ꯭ꯔꯥ? ꯑꯩꯗꯤ ꯎꯗꯦ. ꯑꯩꯗꯤ ꯀꯩꯝꯇ ꯍꯦꯛꯇꯤꯌꯦ. ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯁꯦ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯂꯥ? ꯑꯗꯨꯒꯨꯝꯕꯒꯤ ꯁꯥꯃꯤꯟꯁꯨ ꯑꯃꯠꯇ ꯐꯪꯗꯦꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ꯫ ꯐꯝꯃꯨꯒ ꯑꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯋꯥ ꯉꯥꯟꯅ ꯍꯪꯖꯤꯜꯂꯛꯏꯁꯤꯕꯣ? ꯁꯤꯗ ꯐꯝꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯂꯛꯄ ꯐꯤ ꯑꯃꯅ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯗꯨꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯐꯝꯍꯜꯂꯤ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦꯗ. ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤꯅ ꯁꯨꯝ ꯂꯩꯁꯥꯕꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯖꯔꯛꯏꯕ"꯫ "ꯑꯦ, ꯀꯩꯅꯣ? ꯅꯣꯏ ꯂꯥꯏꯔꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯀꯣꯏꯔꯨꯆꯣ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯂꯥꯛꯏꯁꯤꯕꯣ? ꯀꯨꯁꯤꯅꯤ, ꯀꯣꯏꯅꯤꯡꯕ ꯃꯐꯝꯗ ꯀꯣꯏꯅꯤ꯫ ꯏꯁ, ꯂꯥꯛꯄꯤꯅꯨ ꯁ꯭ꯋꯥꯏꯗ, ꯂꯥꯏꯅꯕꯨ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯀꯣꯏ ꯑꯃ ꯑꯃꯨꯛ ꯀꯣꯏ꯫ ꯑꯦ, ꯃꯁꯤꯗꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯈꯪꯉꯤ ꯃꯇꯤꯛ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯖꯥꯠꯅꯤꯅꯦ꯫ ꯅꯪ ꯍꯧꯖꯤꯛ ꯄꯨꯝꯅ ꯌꯣꯠꯁꯤꯜꯂꯨꯔꯣ ꯍꯥ? ꯐꯩꯅ ꯌꯣꯠꯂꯨꯔꯕ? ꯌꯨꯡꯅ ꯌꯣꯠꯂꯨꯔꯣ? ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯏꯌꯨꯅꯦ, ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯦ"꯫ "ꯀꯩ, ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ. ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯀꯩꯝꯇ ꯈꯪꯖꯗ꯭ꯔꯦ, ꯑꯔꯥꯟꯕꯗꯣ ꯇꯥꯛꯄꯤꯌꯨ"꯫ "ꯂꯥꯟꯗꯦ ꯂꯥꯟꯗꯦ. ꯑꯗꯣ ꯏꯆꯜ-ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩ, ꯏꯆꯜ-ꯏꯕꯦꯝꯃꯁꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏꯀꯣ"꯫ ꯅꯨꯡꯁꯤꯔꯩ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯀꯣ. ꯀꯔꯤ ꯂꯥꯏꯅꯣ ꯁꯤꯕꯣ? ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯗꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯔꯤꯁꯤꯕꯣ? ꯏꯃꯥꯒꯤ ꯃꯃꯧꯅꯕꯨ ꯌꯥꯕꯤꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ, ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯣꯕ ꯁꯠ ꯁꯠ"꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯍꯦꯛꯇ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯛꯏ꯫ ꯅꯨꯡꯁꯤꯔꯩꯗꯨ ꯕꯤꯕꯨꯂꯥ ꯆꯨꯈꯠꯂꯛꯏ꯫ "ꯑꯁ, ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ, ꯍꯌꯦꯡ ꯍꯥꯏꯒꯦ"꯫ "ꯀꯩ ꯂꯥꯏꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝ ꯂꯦꯝꯖꯗꯕ ꯁꯤꯕꯣ"꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯨ ꯁꯤꯗ ꯎꯅꯔꯁꯤꯀꯣ ꯑꯗꯨꯗꯤ"꯫ "ꯍꯌꯦꯡꯗꯤ ꯑꯩꯗꯤ ꯉꯥ ꯐꯥꯕ ꯂꯥꯛꯑꯔꯣꯏ, ꯉꯁꯤ ꯈꯛꯇꯅꯤ"꯫ "ꯑꯦ, ꯂꯥꯛꯇꯕ ꯌꯥꯔꯣꯏ. ꯍꯣꯔꯦꯟ ꯈꯜꯂꯛꯀꯦ ꯍꯌꯦꯡ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯈꯤꯕ ꯋꯥ ꯌꯥꯝꯅ ꯉꯥꯛꯇꯦ, ꯑꯗꯨ ꯇꯧꯔꯛꯀꯅꯨ"꯫ ꯅꯨꯡꯁꯤꯔꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛꯇ ꯁꯣꯟꯗꯣꯛꯈꯤ꯫ ꯃꯔꯩ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯩ꯫ ꯍꯟꯗꯛꯇꯤ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ. ꯃꯁꯤꯒꯤ ꯂꯥꯏꯔꯦꯟꯁꯤꯅ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯦ. ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯅꯍꯥꯟꯈꯩꯒꯤ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯍꯦꯛ ꯃꯥꯟꯅꯗꯦ꯫ "ꯑꯦ, ꯀꯔꯤ? ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕ ꯀꯥꯏꯅ? ꯃꯁꯤ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ. ꯑꯗꯣꯗꯥ ꯈꯪꯗꯦ, ꯍꯌꯦꯡ ꯂꯥꯛꯇꯕ ꯌꯥꯔꯣꯏ. ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯗꯕꯅꯤ"꯫ "ꯑꯦ"꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯀꯩꯅꯣ ꯑꯦꯕꯣ? ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯈꯪꯉꯦ. ꯑꯗꯨꯕꯨ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯑꯗꯨꯅꯅꯦ, ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ". "ꯑꯁ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯔꯅꯤ. ꯉꯥꯒꯅꯦ ꯐꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯅꯐꯝꯗ ꯍꯜꯂꯨ. ꯑꯩꯅꯅꯦ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯇꯥꯟꯗ꯭ꯔꯤꯉꯩꯗ"꯫ "ꯑꯦ, ꯇꯥꯜꯂꯤꯅꯦ ꯍꯦꯛꯇ ꯃꯁꯤ. ꯉꯁꯤꯅꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯒ ꯄꯨꯕ ꯁꯣꯏꯔꯣꯏꯍꯦ". ꯅꯨꯡꯁꯤꯔꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯔ ꯂꯥꯞꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯥꯒꯤ ꯏꯟ ꯍꯪꯒꯦꯟ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ, "ꯀꯩꯅꯣ ꯏꯇꯥꯎ, ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯕꯨ ꯂꯛꯅꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯌꯥꯔꯣꯏ. ꯈꯔ ꯇꯞꯅꯅꯦ ꯂꯩꯁꯤ ꯂꯩꯊꯣꯜ ꯍꯥꯞꯄꯒ ꯉꯥꯡꯉꯨ. ꯑꯩꯈꯣꯏ ꯂꯥꯕ ꯃꯁꯦꯟ ꯈꯪꯅꯕ ꯂꯣꯟꯗꯣ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ". ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯣꯛꯂꯒ, "ꯂꯩꯁꯤ ꯂꯩꯊꯣꯟꯕꯗꯨꯅ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒꯦ. ꯍꯧꯖꯤꯛꯇꯤꯅꯦ ꯈꯔ ꯈꯠꯅꯈꯤꯒꯦ. ꯃꯆꯤꯟ ꯃꯆꯥꯁꯤꯅ ꯄꯦꯗ꯭ꯔꯦꯡ ꯄꯦꯗ꯭ꯔꯦꯡ ꯈꯨꯝꯂꯛꯄꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯧꯕꯅꯤ". "ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯉꯝꯗꯅꯕ ꯇꯧꯖꯔꯛꯆꯅꯤ". "ꯑꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯅ ꯂꯥꯏꯔꯦꯟ ꯑꯗꯨꯝ ꯑꯣꯜꯂꯦ ꯃꯥꯁꯨ". "ꯑꯦ,
ꯏꯇꯥꯎ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯏꯇꯥꯎꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯃ ꯃꯔꯝꯗꯤꯅꯦ ꯙꯞꯅ ꯃꯥꯡꯊꯥꯏ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯍꯩꯔꯦ ꯅꯪ ꯅꯁꯥꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯁꯣꯏꯔꯣꯏꯀꯣ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯣꯛꯂꯒ ꯑꯁ ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯨꯈꯤꯒꯦ ꯃꯌꯨꯝ ꯍꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯅꯣꯏꯁꯤꯁꯨ ꯐꯖꯅ ꯌꯦꯠꯂꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯑꯇꯩ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯍꯧꯋꯤ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯀꯥꯁꯦ ꯌꯥꯝꯅ ꯆꯟꯅꯗ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯃꯅ ꯅꯣꯛꯂꯒ ꯃꯁꯦ ꯍꯟꯗꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯁꯤꯕ ꯀꯤꯔꯣꯏꯗꯧꯔꯤꯍꯦ ꯑꯉꯛꯄꯅꯤꯀꯣ ꯅꯨꯡꯁꯤꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒꯅ ꯅꯨꯡꯉꯥꯏꯖꯕ ꯃꯥꯅ ꯑꯆꯤꯛꯄꯁꯤꯗ ꯃꯊꯟꯇ ꯃꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯅꯨꯃꯤꯗꯥꯡ ꯅꯨꯡꯁꯤꯔꯩꯅ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯔꯤꯉꯩꯗ ꯍꯦꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯁꯨ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯅꯨꯡꯁꯤꯔꯩꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯂꯥꯛꯆꯔꯤꯌꯦ ꯌꯥꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯍꯤꯗꯥꯛꯄꯨ ꯁꯦꯝꯂꯒ ꯊꯝꯖꯔꯤ ꯀꯤꯍꯟꯕꯤꯔꯔꯣ ꯂꯥꯛꯑꯣ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯃꯨꯛꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯣꯕ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯩꯅꯣꯅꯦ ꯃꯁꯛ ꯃꯇꯧ ꯑꯁꯨꯛ ꯐꯖꯕ ꯄꯥꯈꯪ ꯑꯃꯅ ꯅꯃꯥꯡꯗ ꯂꯩꯔ ꯐꯥꯎꯕꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇ꯭ꯔꯤꯁꯤꯕꯣ ꯍꯣ ꯐꯅ ꯐꯖꯔꯁꯨꯅꯦ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯐꯨꯔꯒ ꯇꯥꯜꯂꯣꯗꯅ ꯑꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔꯒꯕꯣ ꯁꯨꯝ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯣ ꯇꯧꯖꯗꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯑꯝꯇ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯒ ꯁꯤꯗꯅꯦ ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯦ ꯃꯔꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯕ ꯅꯨꯡꯁꯤꯔꯩ ꯉꯁꯥꯏꯈꯩ ꯌꯦꯡꯉꯝꯗꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯑꯁ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯣꯏꯗꯤ ꯂꯥꯏꯅꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄ ꯉꯝꯃꯤ ꯂꯧꯅꯤꯡꯕ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯃꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯣꯏꯒꯤ ꯅꯨꯄꯤ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯌꯥꯏ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦ ꯑꯩ ꯈꯛꯇꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯒꯗꯕ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯄꯥꯝꯃꯤ ꯃꯗꯨ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯐꯪꯕꯗꯤ ꯀꯩꯁꯨ ꯐꯪꯉꯣꯏꯗ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯕ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯅ ꯐꯥꯎꯕ ꯇꯤꯟꯅꯅꯤꯡꯗꯦ ꯇꯤꯟꯐꯨꯕꯤ ꯂꯥꯏꯄꯨꯕꯤꯅꯤ ꯍꯥꯏꯗꯅ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯄꯥꯈꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯃꯤꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕꯅꯦ ꯑꯩꯁꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯖꯕꯤꯗꯦ ꯌꯥꯕꯤꯗꯦ ꯐꯪꯉꯣꯏꯌꯦ ꯅꯪꯗꯤ ꯅꯨꯄꯥ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯅꯣꯡꯃꯇ ꯑꯩꯒ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯄꯥꯈꯪꯗꯨ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯨꯡꯁꯤꯔꯩꯗꯣ ꯀꯔꯤꯅꯣꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯏꯟꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇꯤ ꯁꯨꯔꯦ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯂꯥꯛꯑꯒꯅ ꯍꯦꯛꯇ ꯈꯟꯅꯅꯤꯡꯉꯤ ꯑꯁ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯒ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯕꯨꯗꯤ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯒ ꯂꯥꯏꯒꯕꯨ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂꯥ ꯃꯗꯨꯒꯤ ꯂꯥꯏꯔꯦꯟ ꯂꯥꯕꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯖꯥꯠꯂꯥ ꯑꯇꯣꯞꯄ ꯃꯥꯏꯕꯅꯒ ꯐꯥꯕꯤꯈ꯭ꯔꯖꯥꯠꯂꯥ ꯉꯥꯏꯍꯥꯛꯇꯪ ꯁꯠ ꯂꯥꯎꯅ ꯃꯁꯛ ꯑꯗꯨ ꯎꯠꯂꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯒꯅꯤ ꯑꯇꯣꯞꯄ ꯃꯥꯏꯕꯅꯒ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔ ꯖꯥꯠꯂꯥ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯃꯣꯏ ꯂꯥꯏꯔꯦꯝꯕꯁꯤꯡꯁꯦ ꯌꯥꯝ ꯇꯧꯕꯅꯤ ꯍꯣꯏꯗ ꯈꯜꯂꯔꯣꯏꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯁꯤ ꯈꯪꯗꯅ ꯑꯩꯁꯨ ꯌꯥꯗꯕꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯒ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯕꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯒ ꯆꯠꯈ꯭ꯔꯕꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯁꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ ꯀꯔꯤꯕ ꯑꯩꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯕ ꯆꯠꯂꯝꯃꯅꯤꯕ ꯅꯨꯡꯁꯤꯔꯩ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅꯗꯤ ꯂꯥꯏꯔꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯐꯥꯎ ꯁꯣꯟꯗꯦ ꯋꯥꯈꯜꯗ ꯈꯟꯖꯕ ꯈꯛꯇꯅꯤ ꯀꯩꯅꯣ ꯂꯣꯏ ꯇꯥꯈ꯭ꯔꯖꯥꯠꯂꯥ ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯗꯨꯕꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯍꯧꯋꯤ ꯋꯥꯈꯜ ꯀꯥꯗꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯅꯤ
ꯅꯨꯡꯁꯤꯔꯩ ꯂꯥꯏꯔꯦꯟ ꯄꯥꯈꯪꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯟꯕ ꯐꯥꯎꯕꯗ ꯍꯦꯛ ꯅꯤꯡꯇꯝꯖꯗꯦ, ꯁꯣꯔ ꯍꯣꯟꯕꯒꯥꯁꯦ ꯀꯤꯁꯜꯂꯛꯑꯦꯗ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯂꯒ ꯏꯟ ꯁꯣꯜꯂꯤꯅꯦꯅ ꯉꯁꯥꯏ ꯆꯥꯛ ꯍꯦꯛꯇꯣꯛꯑꯒ ꯂꯥꯛꯄꯗꯨꯗꯒꯤ ꯊꯥꯈꯤꯕ ꯏꯟꯁꯤꯅꯅꯦ ꯅꯨꯃꯤꯠ ꯌꯨꯡꯉꯕ ꯃꯇꯝ ꯐꯥꯎꯕ ꯁꯨꯝ ꯏꯟ ꯁꯣꯟꯗ꯭ꯔꯤ꯫ ꯅꯪꯒꯤꯁꯤꯗꯤ ꯏꯟ ꯁꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯥꯛꯄꯅꯤꯅꯦ, ꯆꯨꯝꯕ꯭ꯔꯣ? ꯈꯨꯝꯗꯦꯅꯦ ꯃꯤꯅ ꯍꯪꯉꯤꯁꯦ꯫ ꯈꯟꯅꯤꯡꯕ ꯑꯃ ꯈꯟꯖꯔꯣ, ꯑꯩ ꯈꯪꯗꯦ꯫ ꯏꯟꯁꯦ ꯋꯥꯔꯝꯃꯅꯤꯌꯦ, ꯉꯁꯥꯏꯗ ꯂꯩꯔꯤꯁꯦ ꯑꯝꯇ ꯁꯣꯟꯀꯠꯄꯤꯌꯨꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯔꯩꯗꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ, ꯏꯟ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯁꯣꯟꯀꯠꯂꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯑꯃꯨꯛꯀꯤ ꯈꯨꯠꯁꯣꯟꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯥꯕ ꯆꯥꯡꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯉꯥ ꯈꯨꯌꯥꯝꯁꯤꯗꯤ, ꯑꯃꯨꯛꯇꯕꯨ ꯁꯨꯃꯥꯏꯅ ꯎꯗ꯭ꯔꯤ, ꯑꯃꯨꯛꯀꯤ ꯈꯨꯠꯁꯣꯟꯗ ꯑꯗꯨꯁꯨ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨꯅꯦ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯑꯏꯟꯕ ꯍꯥꯏꯗꯣ, ꯌꯥꯔꯦ ꯁꯣꯜꯂꯨꯔꯅꯨ, ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯅꯪꯅ꯫ ꯍꯥꯏꯕꯒ ꯁꯠ ꯁꯠꯀ ꯏꯜꯂꯗꯅ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯦꯗ꯫ ꯀꯔꯤ ꯆꯥꯅꯤ, ꯑꯩꯒꯤ ꯌꯥꯏꯁꯦ ꯑꯃ ꯎꯝꯖꯍꯧꯒꯦꯔꯣ? ꯅꯨꯡꯁꯤꯔꯩ ꯈꯨꯝꯐꯝ ꯈꯪꯗꯦ, ꯃꯃꯥꯏ ꯑꯗꯨ ꯀꯗꯣꯝꯗꯅꯣꯃ ꯂꯩꯊꯣꯛꯂꯒ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯋꯥꯈꯜ ꯈꯜꯂꯁꯨ ꯅꯪꯅ ꯂꯣꯏꯅ ꯈꯪꯗꯣꯛꯏ, ꯀꯣꯛꯀ ꯉꯥꯎꯔꯤ꯫ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯧꯅꯤ? ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ? ꯌꯦꯡꯕꯗꯗꯤ ꯑꯩꯅ ꯍꯟꯕ ꯃꯥꯜꯂꯤꯗ꯫ ꯅꯪꯁꯦ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯍꯩꯃꯟꯗꯅ ꯀꯅꯥꯝꯇ ꯀꯤꯗ꯭ꯔꯤꯅꯤꯀꯣ꯫ ꯍꯩ ꯕꯦꯇꯋꯥ, ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯀꯧꯔꯛꯎ꯫ ꯆꯩ ꯌꯥꯝ ꯂꯩ ꯅꯪꯃꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯥꯏꯕ ꯂꯣꯏ ꯏꯟꯖꯔꯒꯦ ꯑꯩ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯅꯨꯃꯤꯠ 4-5ꯅꯤꯁꯤꯗ ꯌꯥꯁꯤꯗꯅꯦ ꯀꯩꯝꯇ ꯇꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯪ ꯍꯥꯏꯁꯤꯅꯤ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯨꯡꯁꯤꯔꯩꯁꯨ ꯂꯥꯏꯔꯦꯟꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯕ ꯎꯕꯅ ꯅꯍꯥꯟꯈꯩꯒ ꯈꯔꯗꯤ ꯈꯦꯠꯅꯩ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯃꯛ ꯃꯛꯂꯕꯅꯤ ꯑꯃꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯔꯤꯕꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯃꯗꯤ ꯀꯔꯤꯃꯇ ꯆꯥ ꯊꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯥꯝꯅ ꯐꯖꯕ ꯌꯥꯏ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯐꯤꯔꯩꯗ ꯌꯦꯞꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯕꯨ ꯌꯥꯏꯁꯤ ꯎꯝꯃꯒ ꯂꯩꯕꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯒꯤ ꯃꯃꯧ ꯐꯪꯂꯕꯅꯤꯅ ꯎꯝꯃꯔꯣꯏ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯟꯗꯦ, ꯄꯨꯛ ꯐꯠꯇꯕꯒꯤ ꯃꯥꯜꯂꯤꯗ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯔꯩꯒ ꯋꯥꯔꯤ ꯁꯥꯔꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯩ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯗꯨꯅ ꯏꯃꯛ ꯃꯛꯁꯤꯜꯂꯝꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯁꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯕꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯈꯤꯗꯣꯔꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯏꯁꯥꯅ ꯏꯕꯦꯝꯃꯁꯤꯅ ꯂꯥꯏ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯅꯦꯕ, ꯊꯦꯡꯉꯁꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ꯫ ꯌꯥꯔꯅꯤ, ꯑꯃꯨꯛ ꯃꯤꯅ ꯎꯔꯒ꯫ ꯑꯉꯥꯎꯕꯤ, ꯃꯤꯅ ꯎꯅꯕ ꯆꯠꯀꯗ꯭ꯔꯣ? ꯃꯤꯅ ꯎꯅꯕ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯩꯗꯤꯅꯦ ꯏꯁꯤꯡ ꯈꯣꯡꯂꯝꯁꯤꯗ ꯂꯥꯏꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯀꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯗꯤ ꯏꯁꯥꯅ ꯏꯕꯦꯝꯃꯁꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯉꯥꯎꯏ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯕ ꯇꯥꯔꯦ꯫ ꯁꯨꯝ ꯇꯨꯡ ꯏꯟꯅꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯆꯦꯜꯂꯤꯕ ꯈꯣꯡꯂꯝ ꯃꯆꯥ ꯑꯗꯨꯗ ꯂꯥꯏꯔꯦꯟꯒꯤ ꯁꯛꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯗꯤ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯤꯔꯩꯁꯨ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯈꯔ ꯂꯥꯞꯇꯛꯅ ꯇꯧꯕ ꯃꯐꯝꯗꯒꯤ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯁꯥꯃꯤꯟ ꯂꯣꯏꯅ ꯐꯪꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯂꯥꯏꯔꯦꯟꯁꯤꯗꯤ ꯑꯃꯨꯛ ꯍꯟꯈ꯭ꯔꯦꯅꯦ? ꯅꯨꯡꯁꯤꯔꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ꯭ꯔꯥ? ꯃꯤ ꯑꯇꯣꯞꯄꯒꯤꯗ ꯌꯨꯝꯗ ꯆꯪꯕ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯔꯩ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯍꯟꯈ꯭ꯔꯤꯕꯁꯦ? ꯃꯁꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯒꯅꯤ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯅꯁꯨ ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯔꯩꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯏ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯔꯩꯒ ꯇꯣꯏꯅ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ
ꯃꯥꯏꯕ ꯃꯤꯇꯣꯡꯅꯗꯤ ꯂꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡꯃ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯀꯣꯅꯨꯡꯗ ꯑꯉꯝꯕ ꯑꯣꯏꯕ ꯃꯤꯇꯣꯡꯒꯤ ꯃꯔꯨꯞ ꯑꯃꯗ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯤꯇꯣꯡꯒꯤ ꯃꯔꯨꯞ ꯑꯉꯝꯕ ꯆꯥꯎꯔꯦꯜꯅ "ꯑꯁ, ꯑꯩꯁꯦ ꯅꯨꯡꯁꯤꯔꯩ ꯍꯣꯏꯗ ꯆꯠꯁꯤꯔꯥꯅ ꯈꯟꯕꯅꯤ꯫ ꯑꯗꯣ ꯃꯥꯗꯤ ꯍꯩꯕ ꯀꯌꯥ ꯌꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯔꯣ ꯏꯇꯥꯎ꯫ ꯀꯣꯅꯨꯡꯗ ꯁꯥꯊꯤꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯑꯗꯨꯝ ꯅꯩꯔꯒ ꯂꯩꯔꯤ." "ꯑꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ?" "ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯂꯝ ꯂꯥꯞꯅ ꯆꯠꯂꯨꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯏꯟꯅꯔꯛꯄꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯁꯛ ꯑꯃꯨꯛ ꯎꯠ ꯑꯃꯨꯛ ꯃꯥꯡ ꯇꯧꯔꯒ ꯑꯗꯨꯝ ꯑꯀꯤ ꯑꯈꯪ ꯄꯤꯔꯒ ꯂꯩꯔꯦꯅꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯕꯅ ꯂꯣꯏꯔꯦ." ꯃꯥꯏꯕ ꯃꯤꯇꯣꯡ ꯋꯥꯖꯥꯎ ꯉꯥꯡꯂꯛꯏ꯫ "ꯑꯩ ꯈꯪꯉꯦ, ꯑꯩ ꯈꯪꯉꯦ꯫ ꯑꯩꯅ ꯂꯥꯏꯅ ꯉꯝꯕ ꯊꯕꯛꯅꯤ ꯃꯗꯨꯗꯤ꯫ ꯑꯩ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ." "ꯐꯔꯦ ꯏꯇꯥꯎ. ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯍꯌꯦꯡ ꯏꯇꯥꯎꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯆꯣꯞꯀꯅꯦꯕ꯫ ꯂꯥꯛꯄꯤꯌꯨꯀꯣ. ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤꯅ ꯑꯋꯥꯃꯟꯗꯤ ꯆꯥꯎꯒꯅꯤ ꯏꯇꯥꯎ." ꯃꯥꯏꯕ ꯃꯤꯇꯣꯡ ꯂꯦꯝꯕ ꯁꯥꯁꯤꯟꯅꯔꯛꯏ꯫ "ꯍꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯑꯗꯨ ꯍꯣꯠꯅꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯋꯥꯃꯟꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ." ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯤꯇꯣꯡ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ "ꯈꯪꯒꯅꯤꯗꯅ ꯁꯤꯗꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨ. ꯍꯌꯦꯡꯗꯤ ꯀꯣꯅꯨꯡ ꯆꯠꯂꯒ ꯑꯩꯒꯤ ꯑꯍꯩꯕ ꯄꯨꯝꯅꯃꯛ ꯎꯠꯂꯨꯔꯒꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯥꯏꯔꯦꯟ ꯇꯥꯟꯊꯣꯛꯀꯗꯕꯅꯤꯅ ꯑꯋꯥꯃꯟꯗꯤ ꯁꯣꯏꯗꯅ ꯌꯥꯝꯒꯅꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯒꯠꯂꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯔꯩꯕꯨ ꯑꯣꯜꯂꯛꯄꯗꯨ ꯌꯦꯡꯉꯨ꯫ ꯈꯪꯒꯅꯤꯗꯅ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕ ꯃꯤꯇꯣꯡ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯝꯕ ꯆꯥꯎꯔꯦꯜꯗ "ꯃꯍꯥꯛꯁꯤꯔꯥ? ꯑꯉꯝꯕꯅ ꯍꯥꯏꯔꯨꯔꯦ ꯍꯥꯏꯕ ꯃꯥꯏꯕꯗꯣ?" "ꯃꯥꯅꯤ ꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯃꯥꯏꯕ ꯃꯤꯇꯣꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯄꯨ ꯑꯃꯥꯏꯕ, ꯐꯅ ꯀꯨꯏꯔꯛꯂꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯏꯔꯦꯟꯒꯤ ꯁꯥꯍꯨꯝꯅ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯏꯄꯨꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ." ꯃꯥꯏꯕ ꯃꯤꯇꯣꯡꯅ "ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯣꯠꯅꯖꯒꯦ." ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯍꯧꯔꯛꯄꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯈꯣꯡꯕ ꯑꯃꯗꯤ ꯑꯀꯤꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ "ꯏꯄꯨ ꯃꯥꯏꯕ, ꯀꯔꯤꯅꯣ ꯂꯥꯏꯔꯦꯟ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ? ꯀꯔꯤꯅꯣ? ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯅ ꯍꯪꯕꯤꯌꯨꯕ." ꯃꯥꯏꯕ ꯃꯤꯇꯣꯡꯅ "ꯏꯅꯤꯡꯊꯧ, ꯌꯥꯅꯤ ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯄꯤꯒꯅꯨ. ꯑꯩ ꯍꯪꯖꯒꯦ꯫ ꯑꯩꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯩꯅꯗꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯐꯅ ꯀꯨꯏꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏꯔꯦꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯦꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄꯗꯗꯤ ꯑꯉꯝꯕ ꯈꯔꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯧꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯁꯠ ꯁꯠ ꯀꯧꯔꯛꯎ. ꯀꯅꯥ ꯀꯅꯥꯅꯣ ꯃꯥꯗ ꯅꯠꯇꯦ, ꯑꯍꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯧꯔꯛꯎ. ꯂꯥꯏꯔꯦꯟꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯆꯠꯂꯣ, ꯊꯤꯜꯂꯦ." ꯑꯁꯨꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯟꯃꯤ ꯈꯔ ꯆꯠꯇꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯣꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯔꯛꯂꯦ꯫ ꯊꯨꯅ ꯌꯥꯡꯅ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯩ꯫ "ꯍꯩꯃꯥ, ꯌꯥꯝꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯕꯨ ꯍꯩꯕ ꯃꯥꯜꯂꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯤꯅ ꯌꯥꯝ ꯍꯩ ꯍꯥꯏꯅꯕꯅꯤ, ꯆꯨꯝꯃꯤꯗꯅ ꯁꯤꯗꯤ. ꯑꯁ, ꯑꯩꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ. ꯉꯁꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯌꯦꯠꯈꯤꯕꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯜ ꯑꯃꯠꯇ ꯌꯥꯎꯔꯨꯗ꯭ꯔꯕꯅꯤ." "ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨꯅꯤꯅꯦ. ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯌꯥꯝꯅ ꯈꯪꯉꯤ, ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯔꯤ꯫ ꯁꯣꯝꯗ ꯅꯨꯡꯁꯤꯔꯩꯁꯨ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯗꯨꯅ ꯀꯟꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯉꯔꯥꯡ nahadagi ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯝꯕ ꯂꯥꯏꯔꯦꯟꯗꯣ ꯅꯨꯡꯁꯤꯔꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤꯗꯤ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯦ?" ꯅꯤꯡꯊꯧꯗꯣ ꯉꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ ꯏꯐꯤꯡ ꯐꯤꯡꯅ꯫ "ꯏꯕꯦꯝꯃ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯂꯥꯏꯔꯦꯟꯒꯤ ꯑꯄꯥꯝꯕꯗꯣ?" "ꯏꯅꯤꯡꯊꯧ,
ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯄꯒꯤ ꯁꯒꯣꯜ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯁꯦ ꯇꯨꯝꯕ ꯀꯥꯏꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯏꯕꯦꯝꯃ? ꯏꯅꯤꯡꯊꯧ, ꯃꯗꯨꯗ ꯌꯥꯎꯔꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯒ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯔꯦꯟꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕꯗꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯔ ꯖꯔ ꯀꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯔꯩꯕꯨ ꯌꯥꯝꯅ ಚಾꯎꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯃꯤꯇꯣꯡ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯡꯅꯕ ꯑꯗꯨꯗ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯂꯒ ꯍꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗꯒꯤ ꯎꯕꯗ, "ꯑꯦ, ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯁꯦ ꯄꯨꯡꯃꯛ ꯃꯛꯁꯤꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯦ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ." ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯥꯏꯕ ꯃꯤꯇꯣꯡꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯇꯞꯅ꯫ "ꯅꯨꯄꯥ, ꯏꯁꯤꯡ ꯊꯛꯀꯦꯔꯣ?" ꯃꯥꯏꯕ ꯃꯤꯇꯣꯡ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯍꯩꯕꯒ ꯁꯥꯔꯗꯅ ꯀꯌా ꯐꯔꯣꯏ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ꯫ ꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯅꯨꯄꯤꯅ, "ꯍꯩꯃꯥ, ꯅꯨꯡꯁꯤꯔꯩꯁꯨ ꯉꯁꯥꯏ ꯀꯣꯅꯨꯡꯗ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯁꯦ?" "ꯂꯥꯛꯏ꯫ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯔꯦꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯡꯁꯤꯔꯩꯕꯨ ꯀꯧꯔꯨꯔꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯒꯤꯗꯤ ꯌꯥꯈ꯭ꯔꯦ, ꯆꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟꯗꯣ꯫ ꯃꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯩꯇꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯔꯩ ꯍꯥꯏꯔꯤꯕ ꯇꯧꯉꯝꯕꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯅꯗꯤ ꯎꯏ." "ꯑꯦ, ꯀꯔꯤ ꯁꯥꯟꯅꯔꯤꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ?" ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯐꯦꯠ ꯇꯥꯕꯗꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯇꯥꯒꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ "ꯍꯩꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯃꯤꯇꯣꯡꯅ, "ꯃꯥꯒꯤ ꯍꯩꯄꯥ ꯁꯥꯕꯤ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯈꯪꯉꯤ ꯁꯥꯗꯅ ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯖꯥꯠꯇꯣ ꯃꯥꯅ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯌꯦꯡꯉꯨ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏꯔꯦꯟ ꯆꯪꯗꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ." ꯅꯨꯄꯤ ꯑꯃꯅ, "ꯍꯣꯏꯅꯦꯍꯦ, ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯂꯥꯏꯔꯦꯟ ꯊꯦꯡꯅꯗꯕ, ꯂꯥꯏꯔꯦꯟꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯃꯤ ꯏꯔꯩ ꯂꯩꯇꯦ꯫ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯪꯉꯤ ꯂꯥꯏꯔꯦꯟꯅ꯫ ꯂꯪꯐꯩ ꯆꯠꯂꯨꯕꯗ ꯏꯅꯔꯛꯄ, ꯄꯥꯠ ꯆꯠꯄꯗ ꯎꯛꯅꯕ, ꯆꯤꯡ ꯆꯠꯄꯗ ꯊꯦꯡꯅꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯇꯝꯕꯤꯔꯝꯕ ꯑꯗꯨꯗ ꯐꯖꯅ ꯁꯥꯟꯅꯔꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯪꯂꯛꯂꯤꯕ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯣ ꯃꯥꯅ ꯊꯥꯖꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯐꯕꯁꯨ ꯁꯥꯕ, ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯋꯥꯃꯁꯨ ꯃꯇꯤꯛꯅꯗꯕ ꯁꯥꯔꯤ꯫ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯇꯥꯟꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯔꯦꯟꯗꯨꯕꯨ ꯃꯥꯒꯨꯝꯕ ꯄꯦꯇꯋꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯕ ꯍꯧꯅꯗꯦ꯫ ꯃꯥꯅ ꯊꯥꯖꯤꯟꯕ ꯉꯥꯛꯇꯅꯤ ꯂꯥꯏꯔꯦꯟꯁꯤꯡꯗꯣ." "ꯑꯦ, ꯇꯥꯗꯥ, ꯃꯥꯅ ꯊꯥꯖꯤꯟꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ?" "ꯍꯦꯔꯥ, ꯅꯣꯏꯅꯗꯤ ꯎꯔꯔꯣꯏ꯫ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯏꯔꯦꯟꯁꯤꯡꯅ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯅꯗꯤ ꯎꯏ꯫ ꯃꯗꯣ ꯃꯥꯅ ꯂꯣꯏꯕ ꯂꯥꯏꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯂꯨꯈ꯭ꯔꯕꯅꯤꯅꯦ ꯂꯥꯏꯔꯦꯟ ꯀꯥꯏꯁꯦ, ꯏꯔꯥꯏ ꯂꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯃꯤꯁꯦ꯫ ꯍꯩꯃꯥ, ꯑꯩꯈꯣꯏꯅꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯅ ꯀꯌꯥꯗ ꯆꯝꯅ ꯈꯜꯂꯨꯔꯤꯕꯅꯣ, ꯑꯋꯥꯃꯟꯁꯨ ꯌꯥꯝꯅ ꯂꯧꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯁ, ꯂꯣꯏꯔꯦ ꯂꯣꯏꯔꯦ." ꯃꯤꯇꯣꯡꯗꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯀꯥꯝꯕ ꯍꯨ ꯑꯗꯨ ꯑꯄꯪꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯊꯨꯕ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯇꯣꯉꯥ ꯑꯁꯤ ꯅꯤꯡꯐꯨꯡ ꯈꯔ ꯈꯔ ꯉꯥꯡꯅꯕ ꯍꯧꯅꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯔꯩꯗ, "ꯇꯥꯕ꯭ꯔꯣ? ꯑꯕꯣꯛꯀ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯍꯌꯦꯡꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯩ ꯏꯄꯥ ꯏꯃꯥꯗ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯦ, ꯃꯈꯣꯏꯅꯁꯨ ꯌꯥꯔꯦ." "ꯑꯦ, ꯀꯩꯒꯤ?" "ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯦ ꯑꯋꯥ ꯑꯅꯥ ꯅꯪꯒꯗꯕ ꯂꯩꯔꯦ." ꯅꯨꯡꯁꯤꯔꯩ ꯈꯔ ꯁꯥꯎꯔꯞꯅ, "ꯃꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕ, ꯃꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯩ ꯆꯦꯟꯁꯨ ꯆꯦꯜꯂꯣꯏ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯕꯗꯤ ꯑꯩ ꯏꯔꯥ ꯂꯩꯕꯁꯨ ꯇꯥꯒꯅꯤ꯫ ꯑꯩ ꯂꯥꯟꯗꯦ, ꯑꯩ ꯀꯅꯥꯝꯇ ꯀꯤꯗꯦ." ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯗꯣ ꯃꯣꯏꯅ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯔꯒ ꯅꯪꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯔꯣꯏꯗ꯭ꯔꯣ?" ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ, "ꯏꯍꯦ, ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯏꯔꯤ ꯏꯁꯥꯅꯧ ꯏꯕꯦꯝꯃ꯫ ꯏꯁꯥꯅꯧ ꯏꯕꯦꯝꯃꯅ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯠꯂꯁꯦꯅ ꯍꯥꯏꯔꯤꯁꯦ."
ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯩ ꯃꯍꯥꯛ ꯂꯥꯟꯈꯤꯗꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗ ꯃꯥꯏꯕ ꯃꯤꯇꯣꯡꯁꯨ ꯃꯥꯒꯤ ꯍꯨ ꯀꯥꯝꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯔꯦꯜꯗ ꯅꯣꯡꯃ ꯃꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯏꯕ ꯃꯤꯇꯣꯡꯅ, "ꯏꯇꯥꯎ, ꯅꯍꯥꯟꯗꯤ ꯏꯇꯥꯎꯁꯨ ꯌꯥꯎꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯦꯗꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯇꯧꯕꯒꯤꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯤ ꯃꯌꯥꯝꯅ ꯈꯪꯅꯗ꯭ꯔꯤ." ꯑꯉꯝꯕ ꯆꯥꯎꯔꯦꯜꯅ, "ꯏꯇꯥꯎ, ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ?" "ꯁꯨꯝꯗꯧꯕꯅꯤ ꯏꯇꯥꯎ, ꯅꯨꯡꯁꯤꯔꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄꯗꯣ ꯃꯥꯏꯕ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯦꯟꯁꯤꯡꯁꯦ ꯂꯣꯏꯔꯒ ꯂꯩꯔꯤꯕꯅꯤ, ꯌꯨꯝꯗ ꯁꯥ ꯁꯟ ꯂꯣꯏꯕꯒꯨꯝꯅ꯫ ꯏꯇꯥꯎ ꯍꯣꯏꯅꯕꯨꯗꯤ ꯎꯔꯔꯣꯏ, ꯑꯩꯈꯣꯏꯅ ꯂꯥꯏꯃꯤꯠ ꯄꯥꯟꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯈꯪꯕꯒꯤ ꯎꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯂꯥꯏꯔꯦꯟ ꯀꯥꯏꯁꯦ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯂꯥꯏꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯂꯤꯕ ꯂꯥꯏꯔꯦꯟꯁꯤꯡ ꯑꯁꯦ ꯅꯍꯥꯟꯒꯤꯗꯨꯁꯨ ꯃꯥꯅ ꯊꯥꯖꯤꯟꯕ ꯑꯣꯏꯒꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯋꯥꯃꯟꯁꯨ ꯃꯟꯇꯤꯛꯅꯗꯕ ꯁꯥꯔꯗꯅ꯫ ꯄꯦꯇꯋꯥ ꯃꯥꯅ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ." ꯑꯉꯝꯕ ꯆꯥꯎꯔꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯈ꯭ꯔꯦ꯫ "ꯑꯦ, ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ?" ꯃꯥꯏꯕ ꯃꯤꯇꯣꯡꯅ, "ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯌꯥꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒꯗꯤ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯒꯤ ꯃꯥꯅ ꯃꯊꯛꯇ ꯐꯥꯎꯕ ꯁꯣꯏꯗꯅ ꯂꯩꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯍꯤ ꯌꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ." ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯎꯄꯨ ꯃꯆꯥ ꯑꯃꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯏ꯫ "ꯏꯇꯥꯎ, ꯌꯦꯡꯕꯤꯌꯨ, ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯍꯥꯏꯔꯤꯕꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯗ ꯀꯠꯆꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯂꯩꯖꯩ, ꯑꯗꯨꯕꯨ ꯄꯦꯇꯋꯥ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯀꯔꯤꯅꯣꯃ ꯈꯟꯅꯕꯗꯤ ꯐꯩ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕꯅꯤ." ꯑꯉꯝꯕ ꯆꯥꯎꯔꯦꯜꯅ ꯍꯥꯊꯨ ꯍꯥꯊꯨ, "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒ ꯋꯥ ꯇꯥꯟꯅꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯉꯝꯕ ꯆꯥꯎꯔꯦꯜꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯕ ꯃꯤꯇꯣꯡ ꯄꯩꯔꯞ ꯅꯣꯛꯂꯒ, "ꯀꯨꯝꯃꯩ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯄꯦꯇꯋꯥꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕ." ꯑꯉꯝꯕ ꯆꯥꯎꯔꯦꯜꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯧꯔꯛꯂꯒ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯄꯤꯔꯛꯄ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏꯅꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯏꯁ, ꯋꯥꯐꯝ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ." ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅꯗꯤ ꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯩꯕꯨ ꯂꯣꯟꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯡꯊꯤꯜ ꯑꯃ ꯅꯨꯡꯁꯤꯔꯩꯗꯨ ꯃꯥꯒꯤ ꯉꯥ ꯐꯥꯐꯝ ꯏꯟ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯇꯞꯅ, "ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯎꯒꯗꯧꯒꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯦ." "ꯑꯩ ꯂꯥꯟꯗꯦ, ꯑꯩ ꯆꯦꯜꯂꯣꯏ, ꯑꯆꯨꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯁꯣꯝꯗꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯥꯏꯕ ꯃꯤꯇꯣꯡ, ꯑꯉꯝꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯉꯝꯕ ꯈꯔꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ, "ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ, ꯀꯅꯥꯝꯇꯁꯨ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯦ, ꯍꯣꯏꯅꯦ, ꯑꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ, ꯃꯊꯟꯇꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ?" "ꯏꯅꯤꯡꯊꯧ, ꯉꯥꯎꯕ ꯅꯠꯇꯦ. ꯏꯅꯤꯡꯊꯧ ꯍꯣꯏ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅꯗꯤ ꯎꯕꯤꯔꯣꯏ, ꯑꯩꯅꯗꯤ ꯎꯔꯤ. ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯂꯥꯏꯔꯦꯟꯒꯅꯤ." ꯅꯤꯡꯊꯧꯅ, "ꯏꯌꯥ, ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯎꯁꯤꯠꯇꯕ? ꯏꯅꯤꯡꯊꯧ, ꯃꯥꯗ ꯅꯠꯇꯦ, ꯁꯛ ꯎꯗ꯭ꯔꯤꯕ ꯂꯥꯏꯔꯦꯟ ꯑꯁꯤꯁꯨ ꯌꯥꯎꯅ ꯐꯥꯗꯕ ꯌꯥꯗꯦ. ꯑꯐꯕ ꯂꯝꯕꯤꯗ ꯍꯩꯇ꯭ꯔꯕꯁꯨ ꯐꯠꯇꯕꯒꯤ ꯃꯥꯏꯀꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯏꯕ ꯃꯤꯇꯣꯡꯗꯨ. ꯅꯨꯡꯁꯤꯔꯩꯕꯨꯁꯨ ꯂꯦꯡꯕ ꯉꯝꯗꯅꯕ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨꯁꯨ ꯅꯥꯟꯊꯣꯛꯇꯅꯅꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨꯁꯨ ꯃꯁꯛ ꯎꯅꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯍꯦꯛꯇ ꯇꯧꯏ, ꯁꯠ ꯍꯦꯛꯇ ꯄꯥꯜꯂꯤ." ꯅꯨꯡꯁꯤꯔꯩꯗꯨ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ. ꯉꯁꯥꯏꯈꯩ ꯃꯌꯥꯝꯅ ꯁꯛ ꯎꯔꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃ ꯎꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯊꯨ ꯍꯥꯊꯨ, "ꯍꯩ, ꯀꯣꯅꯨꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ. ꯑꯗꯨꯒ ꯈꯔ ꯑꯃꯅ
ꯃꯕꯣꯛꯇꯨꯁꯨ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯆꯪꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯑꯁꯨꯝꯅ ꯀꯨꯏꯗꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯔꯩ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯝꯃꯤ, ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗꯁꯨ ꯉꯥꯡꯅꯩ꯫ ꯏꯁ, ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯅꯣꯅꯦ? ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯝꯂꯤꯕ ꯂꯥꯏꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯊꯥꯖꯤꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯑꯗꯨꯅꯦ, ꯇꯨꯒꯠꯆꯩꯗ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯍꯩ, ꯃꯥꯅꯕꯨ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯔꯗꯤ ꯂꯥꯏꯔꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯁꯠ ꯌꯥꯏ, ꯑꯋꯥꯃꯜꯁꯨ ꯌꯥꯝꯗꯦ ꯍꯥꯏꯗꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕ꯫ ꯃꯁꯛꯁꯤꯒ꯫ ꯍꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯔꯃꯥꯟꯒ ꯂꯣꯏꯅꯅ ꯐꯥꯔꯦꯗꯅ꯫ ꯀꯗꯥꯏꯗ ꯆꯦꯟꯗꯧꯔꯤꯒꯦ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯁꯦ? ꯏꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯂꯥꯏꯔꯦꯟꯁꯤꯗꯤ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯍꯦꯟꯃꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯅꯤ? ꯀꯣꯅꯨꯡ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ, ꯅꯈꯣꯏ ꯀꯝꯗꯧꯔꯛꯂꯦ? ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯤꯅ ꯇꯞꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏꯗꯤ ꯂꯥꯏꯔꯗꯅ ꯌꯥꯏꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟꯁꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯔꯦ꯫ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, ꯑꯦ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯗꯤ? ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯆꯣꯟꯊꯗꯅ ꯃꯥꯏꯕ ꯃꯤꯇꯣꯡꯅ, ꯏꯅꯤꯡꯊꯧ, ꯃꯌꯨꯝꯗ ꯐꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯝꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯔꯩꯗꯣ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ? ꯏꯕꯨꯡ ꯂꯥꯏꯔꯦꯟꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯏꯕꯣꯛꯄꯨꯁꯨ ꯀꯌꯥꯗ ꯇꯝꯊꯤꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯕꯣꯛꯇ ꯁꯥꯎꯅ ꯍꯪꯂꯛꯏ, ꯍꯦ ꯍꯅꯨꯕꯤ, ꯅꯁꯨ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯁꯨ ꯅꯨꯄꯤꯗꯤ ꯑꯗꯨꯝꯅ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯑꯃꯨꯛꯇ ꯂꯧꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯏ ꯑꯃꯠꯇ ꯂꯩꯖꯗꯦ ꯏꯅꯤꯡꯊꯧ꯫ ꯏꯌꯥ, ꯅꯤꯡꯊꯧ ꯑꯩꯅ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟꯊꯤꯅ ꯈꯨꯝꯕ? ꯍꯩ, ꯃꯁꯤꯒꯤ ꯆꯤꯟꯊꯤꯕꯤ ꯍꯅꯨꯕꯤꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯄꯨꯁꯤꯜꯂꯨ, ꯃꯆꯤꯟ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯅꯨꯡꯁꯤꯔꯩ ꯄꯥꯈꯠꯅ, ꯑꯕꯣꯛ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯅꯣꯡꯃꯇ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯑꯃꯠꯇ ꯂꯧꯕ ꯂꯩꯇꯦ꯫ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯃꯕꯣꯛꯇꯨ ꯄꯨꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯨꯔꯥꯟꯕꯅꯕꯨ ꯍꯨꯏ ꯍꯥꯏꯒꯗ꯭ꯔꯣ? ꯌꯥꯝꯅ ꯊꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ꯫ ꯅꯪꯅ ꯂꯧꯈꯤꯕ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ? ꯅꯌꯨꯝꯗꯁꯨ ꯂꯩꯇꯦ꯫ ꯅꯪ ꯏꯊꯛ ꯀꯥꯒꯦ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ꯫ ꯅꯨꯡꯁꯤꯔꯩꯅ ꯁꯦꯡꯅ ꯂꯧꯗꯦ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯆꯤꯟꯊꯤꯕ ꯀꯅꯥ ꯂꯩ? ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯆꯨꯝꯕ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯤꯆꯩꯅ ꯀꯜꯂꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯇꯧꯉꯝꯕꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯇꯝꯊꯤꯅ ꯂꯤꯆꯩꯅ ꯀꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯌꯥꯝꯅ ꯋꯥꯅ, ꯑꯌꯣꯏꯕ, ꯑꯩ ꯂꯥꯏꯔꯦꯟ ꯑꯃꯠꯇꯗꯒꯤ ꯌꯥꯏ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯌꯥꯏꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯂꯦꯞꯇꯅ ꯐꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯃꯤꯇꯣꯡꯗ ꯍꯪꯂꯛꯏ, ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯔꯦꯟ ꯑꯁꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛ? ꯃꯥꯏꯕ ꯃꯤꯇꯣꯡꯅ, ꯏꯅꯤꯡꯊꯧ, ꯑꯆꯧꯕ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯌꯥꯏ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯄꯤꯖꯒꯦ꯫ ꯂꯩꯕꯥꯛꯀꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ, ꯃꯁꯥ ꯁꯣꯟꯗꯨꯅ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯌꯥꯏ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ, ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯜꯂꯒ ꯋꯥꯈꯜ ꯈꯟꯖꯩ ꯃꯇꯠ ꯃꯇꯠ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ! ꯏꯕꯨꯡꯅꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯀꯣ? ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ꯫ ꯑꯩ ꯃꯥꯕꯨꯗꯤ ꯀꯟꯗꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯁꯨ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯗꯒꯤ ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯑꯗꯨꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯇꯞꯅ ꯇꯞꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯤꯇꯣꯡꯅ ꯃꯗꯨ ꯂꯧꯔꯒ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯂꯧꯔꯒ, ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯃꯁꯤ ꯑꯣꯏꯔꯦ,
ꯃꯤꯌꯥꯝꯅ ꯌꯥꯏ ꯍꯥꯏꯗꯅ ꯇꯥꯟꯅꯔꯤꯕꯁꯦ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯁꯣꯝꯗ ꯅꯨꯡꯁꯤꯔꯩ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯟꯅꯅꯕ ꯃꯥꯒꯤ ꯍꯩꯖꯕ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩ ꯃꯥꯕꯨꯗꯤ ꯈꯟꯗꯕ ꯌꯥꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯣꯜꯂꯤꯗꯀꯣ ꯃꯤꯆꯪ ꯂꯩꯇꯕ ꯑꯩꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯍꯟꯖꯤꯟ ꯋꯥꯈꯜꯗ ꯁꯣꯟꯖꯔꯝꯃꯤ ꯁꯣꯝꯗ ꯅꯤꯡꯊꯧꯅ ꯄꯥꯏꯔꯤꯕ ꯌꯥꯏ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯁꯥ ꯀꯟꯈꯠꯂꯛꯇꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯒ ꯅꯨꯡꯁꯤꯔꯩꯕꯨ ꯌꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯔ ꯖꯔ ꯀꯨꯝꯊꯈ꯭ꯔꯦ ꯃꯥꯏꯕ ꯃꯤꯇꯣꯡꯅꯁꯨ ꯀꯩꯝꯇ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯄꯨꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯟꯅ ꯌꯦꯠꯂꯒ ꯄꯨꯈꯤꯕ ꯍꯥꯏꯕꯁꯦ ꯍꯤꯡꯂꯔꯣꯏꯗꯕꯅꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯃꯥꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗ ꯐꯪꯖꯕ ꯇꯥꯕꯅꯤ ꯂꯥꯏꯔꯦꯟꯒꯤ ꯌꯥꯏ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯇꯥꯟꯖꯥ ꯆꯥꯕ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯅꯤꯡꯊꯧꯅ ꯌꯥꯏꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯤꯕ ꯑꯃꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯅꯤ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯀꯩꯁꯨꯝꯁꯪꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯊꯣꯔꯛꯂꯒ ꯇꯞꯅ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯑꯍꯜ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯆꯩꯅ ꯀꯟꯕꯗ ꯑꯁꯦꯡꯕꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯍꯦꯟꯃꯟꯕꯗꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯥꯎꯔꯛꯏ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯡꯁꯤꯔꯩ ꯃꯁꯨ ꯃꯕꯦꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯔꯥꯎꯕ ꯌꯥꯎ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯎ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯁꯣꯝꯗ ꯂꯥꯏꯔꯦꯟꯁꯤꯡꯒꯤ ꯂꯩꯕꯥꯛꯇꯁꯨ ꯅꯨꯡꯁꯤꯔꯩ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯔꯗꯤ ꯋꯥꯈꯜ ꯂꯥꯛꯂꯦ ꯅꯨꯡꯁꯤꯔꯩꯅ ꯃꯃꯤꯠ ꯈꯔ ꯄꯥꯡꯂꯛꯄꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯏꯕꯣ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯣꯜꯂꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯇꯞꯅ ꯂꯩꯌꯦ ꯏꯕꯣꯛꯇꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯅꯁꯥꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯅꯨꯡꯁꯤꯔꯩꯗꯣ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯔꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯈꯔ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯇꯧꯕ ꯈꯛꯇ ꯉꯥꯏꯔꯦ ꯃꯃꯤꯠ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯂꯛꯄꯗ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯈꯛꯇꯅꯤ ꯃꯁꯛ ꯈꯪꯂꯤꯕ ꯑꯇꯩ ꯑꯗꯨꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯤꯌꯥꯏ ꯆꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯃꯣꯏꯁꯦ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯈꯟꯕꯤꯔꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕ ꯇꯥꯔꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯃꯔꯥ ꯂꯩꯖꯗꯕ ꯏꯆꯥꯕꯨ ꯑꯃꯗꯤ ꯅꯕꯣꯛꯄꯨ ꯑꯗꯨꯛ ꯊꯤꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯒꯅꯤ ꯂꯦꯝꯅ ꯃꯥꯡꯂꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯇꯞꯅ ꯉꯁꯥꯏꯒꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯍꯟꯊꯔꯕ꯭ꯔꯣ ꯅꯨꯡꯁꯤꯔꯩ ꯅꯣꯛꯂꯒ ꯀꯩꯅꯣ ꯁꯨꯃꯥꯏꯅꯒ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯂꯥꯏꯔꯦꯟ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯩ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯒꯦꯅ ꯅꯍꯥꯟ ꯃꯈꯩ ꯏꯁꯧ ꯂꯥꯡꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯥꯏꯕ ꯃꯤꯇꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩ ꯃꯁꯨ ꯃꯕꯦꯟꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟ ꯂꯥꯏꯆꯨꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ